KUKI-singna taliba demand separate administration hena mapanggal kannanaba sangsilakpa khongjanggi saruk ama oina KUKI-ZO MLA tara fam thadoknaba KUKI Human Rights Council KHRC ge Department of Information and Publicity na thadorokpa serol amana khangalakli serol asina makha taraduna hai KUKI-singna taliba demand separate administration mangfauna naba KUKI-ZO MLA haibadi let pau haukip nemsa kipgen kim nau hansing bongjagin volte lm khokte chinluntang malun paulialan haukip ngursanglur sanate let jamang haukip amasung haukolet kipgen kudakta Manipur State Assembly member dagi resign tawgadabani KUKI-ZO MLA na makhatana assembly da laiba haibasi KUKI furup miyam da pikiba thazabadu manghanbani KUKI-ZO MLA na masa-masagi fam konduna laibagi mahutta miyam na KUKI-ZO MLA singda sinakiba thawdang pangthoknaba honagadabani amadi KUKI gilam maitay gilam ipai pugi haktaktagi lairakki hainasu sirola duda palli